Lemna mit Layengba Thouram Tentha Khongbal Da Pangthok Khre Free eye screening amadi cataract surgery camp ama multi-complex Tentha Khongbal amadi smart security service Tentha Khongbal Welfare Association Tentha Educational and Sport Reformers Association So Chandra Foundation Tentha na Caesar Eye Care Foundation Imphal ga kusam maduna Pangthok Khre ngasi ki thoram aduda mit kamari lenana leina sing khangdokpa amadi darkar leiba mioi singda masaga chanaba anoksu lemna pikhi aduga operation darkar leiraba singda lemna operation tawbaga loinana numit nini hospital da leiba amadi chachok chasinsu lemna mating pangli ngasi lemna mit layengba aduda anok fanglaba mioi sing Caesar Eye Care Foundation Imphal amadi sinbiriba pumna mapu thagat pa phongdokhi Lemna Layengba ki thoram aduga mari leinana Smart Security Service Tentha gi Secretary Pratap na hai ngasi pangthok libasi ki pandamdi ahloirba amadi mit soklaba sing loinana leita laira sing hospital da chatuna Layengba ngamjadraba singbu layengnaba sinjabani ngasi gi Layengba aduda patient chahum ga tara mari layengki aduga mit soklaba singda anakpa gi soklaba patient maudra ga tare aduga arapa gi soklaba patient homdra homdoi lemna anokpi ki aduga cataract ki patient yangkai tare amadi patient humfuga mari lemna operation tawbagi khudong chaba fanglagani haiki ngasi ki thoramatu loshilakpada Caesar Eye Care Foundation Imphal gi lakiba Dr. Singda sili lagliba singbu uchara sing khudol tamki